Hello ma'am, ngasi Yamna Haoba Achapot Ahal Angang Loina Chaba yam healthy oiba kaimta thawda taw khotpa tawdana semba achapot ama utjarake aina ahanbada lawjarise kabok muri ni kabok muri se ahanbadane ko patra ama lawraga mase yaithokpiba di roast tawbiba sina kamain khangadage da magi chang ama lakaneba ko akoina kabokse mai leitharaga yairani aduga khut anina metpa matamda prek launa koi powder oiganeba natadi mase tawraga sembasu yawidana ko ado tawraga semdabi healthy oina semjarake yam hawbani mayam changang changau loin thakpa hawbani angangi angangnasu yam pambani aduga kainodo akhoi moigi breakfast tasu dum kharaga pijabe yai marak maraktasu dum pijabe yai adegi tiffin da hapasu yai healthy oiba mongdo semjarake tawdabida ko ado aina mase thangatle aduga yaiba hore aduga mase phajana khoinane maidi lekhatpiba yadi yam thuna kasalaga mado roast tawdringaida mundringaida phajana kabana hangineba aduna khoina mathangda aina haptoisinane ko sise makhana haidi thangjingna sembase sidi khara tangwane tangasu mase yamna healthy oiba potne kai kanagi haibado ai video se semna haijirake kyam healthy oige haibado ado ai huzik kabukse khara su manam lae aduga to sumaina khitang otpiyo sai sum khutna oluse ko de khabayam parse ado akhoi sum asaba sum paiba hainagibadagi ko sumai sum khutna hek tobase ta hainare ado khusadi phajana hamdoga toini ko mayam ado khitang sot lauri sot laubase laudanaba hadi metpa matamda powder oiba phauti roast tawbiba tare yaibiba tare hojiki evening snack se haunabagi damakta yaba matamdusune kyamuk changge haida aina sum tawbada ko minute 10 mukti change maidi lekhatpiruno mayam aduga kabok murisi natana kari hapa yapage haibadasu haijirake hojiki thangjingi makhana haibado thangjingi maru akhoi chanaido iromba singju chanaido aduiduna semba makhana dum ai compulsory hapani aduga siana roast tawrani aduga makhana dusu roast tawdoine natadi moise sot ita laweba mayang ai makhana si lokthoe sigi changsida hapke tawne hojiyung sot lawdra yam kana crunchy oidabaneba crunchy oinaba kabokse yengasi mayam yarakpa male powder oladi to si powder oledo mase yare si matangsida akoina pukhamgumba patra najaga plate achobamda mase haidokpiraga kasalaktanaba phajana sandokpiraga thamani aisu mase thame to saina sigi matungda amok ai hojik makhana se hakana haidi thangjingi akoigi marugi achapot se simu roast tawbirani kai apulamna roast tawdrisina kaigino idam magi pot tugi matunginane koina ngauba matamda time se manadeba makhanana kitang thuna tawe masina ado yengbiro mayam sisu chap manana hojiki dumaina kaim thaktabida masisu roast tawbirani koina aina kitang hapsala yamdaba malena ado makhanagi kanabo kitang haijirake mayam ase BP phanbani adagi bones yam phanbani adagi koigi anaba yamana phale haitare de weight loss tasu kanabani mase cholesterol du wangdabado koigi fat ki sarukse wangdamnina weight loss tawniba migai si yam chanai breakfast ta mayam sise guru tawragane athumba mawongda sembasu yai sumaina kitang mainane akhoi thangjingi makugi amuba sarukse to sise moina thomdatlaga semineba ko aduga kabo akhoi pokpam leitaine akhoi chujak kabok pokpado mai pohallaga semine yam haina tawbani moise si makhana sembagine ko phajana youtube daga yawbani thiradi ado masidi khara tangi 200 tane 350 muk piye mai value jang wangeba mai kanaba sem daibage haitare
ꯍꯥꯔꯠꯇꯁꯨ ꯌꯥꯝ ꯐꯍꯜꯂꯦ ꯍꯥꯏꯕꯅꯦ ꯃꯌꯥꯝ BP ꯂꯣ ꯑꯗꯒꯤ ꯁꯔꯨ ꯁꯌꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯁꯤ ꯌꯥꯝ ꯆꯥꯕ ꯐꯩ ꯍꯥꯏꯗꯤ ꯃꯤꯗꯜ ꯑꯦꯖꯀꯨꯝꯕ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯦ ꯑꯉꯥꯡꯁꯨ ꯌꯥꯝ ꯐꯩ ꯁꯤ ꯈꯇꯪ ꯀꯩꯝ ꯇꯧꯗꯅ ꯑꯗꯨꯝ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤꯀꯣ ꯁꯤꯁꯨ ꯌꯥꯔꯦꯅ ꯑꯩꯅ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯥꯡꯗꯣ ꯑꯗꯣ ꯐꯖꯅ ꯃꯥꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯐꯦꯡꯗꯣꯛꯇꯕꯤꯗ ꯃꯀꯨꯝ ꯃꯅꯥꯏꯗꯣ ꯂꯧꯊꯣꯛꯄꯤꯔꯦ ꯀꯩꯒꯤꯅꯣꯗ ꯐꯦꯡꯉꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯍꯤꯠꯁꯦ ꯃꯥꯡꯈ꯭ꯔꯅꯤꯅ ꯑꯩꯅ ꯁꯤꯗ ꯑꯗꯨꯝ ꯑꯃꯣꯠꯄ ꯅꯠꯇꯕꯅꯤꯅ ꯃꯀꯨꯝꯁꯤꯡꯗꯣ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯘꯤ ꯈꯤꯇꯪ ꯊꯥꯗꯔꯦ ꯘꯤꯁꯤꯁꯨ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯅꯞꯁꯜꯂꯦ ꯘꯤ ꯈꯤꯇꯪ ꯊꯥꯗꯔꯤꯁꯤꯅ ꯑꯩꯅ ꯅꯠꯁ ꯈꯔ ꯂꯩꯗꯅꯦ ꯑꯗꯨꯏꯗꯣ ꯈꯤꯇꯪ ꯃꯣꯏ ꯔꯣꯁ ꯇꯧꯒꯦ ꯇꯧꯕꯅꯤ ꯅꯠꯁꯀꯨꯝꯕꯁꯤꯅꯅꯦ ꯑꯩꯈꯣꯏ ꯘꯤꯒꯨꯝꯕ ꯈꯤꯇꯪ ꯌꯥꯎꯗ꯭ꯔꯗꯤ ꯔꯣꯁ ꯇꯧꯕꯁꯦ ꯍꯥꯎꯇꯦꯕ ꯑꯗꯨ ꯘꯤ ꯈꯤꯇꯪꯗꯤ ꯊꯥꯗꯔꯦ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗꯅꯦ ꯁꯤ ꯀꯥꯖꯨꯁꯦ ꯈꯔ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯗꯨꯒ ꯕꯗꯥꯝꯗꯣ ꯑꯗꯨꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯥꯏꯕꯗꯣ ꯄꯤꯅꯠꯇꯣ ꯑꯗꯨꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯩꯗꯤ ꯄꯤꯅꯠꯁꯇꯤ ꯍꯥꯟꯅꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯔꯣꯁ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯗꯨꯗꯤ ꯔꯣꯁ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯀꯥꯖꯨꯁꯤꯗꯤ ꯇꯧꯔꯦ ꯑꯗꯣ ꯕꯗꯥꯝꯁꯦ ꯑꯩꯅ ꯍꯥꯞꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯑꯉꯥꯡ ꯑꯅꯤ ꯕꯗꯥꯝ ꯍꯩꯅꯗꯦꯅ ꯑꯗꯣ ꯕꯗꯥꯝꯁꯦ ꯍꯥꯞꯄ ꯌꯥꯏꯀꯣ ꯕꯗꯥꯝꯁꯨ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯤꯅꯦ ꯃꯌꯥꯝ ꯅꯠꯁ ꯌꯥꯝ ꯄꯤꯖꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯣꯏꯒꯤ ꯏꯅꯔꯖꯤ ꯗꯥꯎꯟ ꯑꯣꯏꯗꯅꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯐꯝꯗ ꯇꯦꯕꯜ ꯑꯃꯗ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯍꯧꯔꯒ ꯐꯖꯅ ꯀꯧꯇꯥ ꯑꯃꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛꯇ ꯄꯤꯖꯕ ꯕ꯭ꯔꯦꯟꯁꯨ ꯌꯥꯝ ꯐꯕꯅꯦ ꯁꯤꯁꯤꯅꯅꯦ ꯄꯤꯁꯇꯥꯁꯨ ꯍꯥꯏꯕꯗꯨꯅꯦ ꯄꯤꯁꯇꯥꯁꯨ ꯈꯔ ꯂꯩꯔꯝꯃꯦꯅ ꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯃꯔꯛꯁꯤꯅꯦ ꯑꯩꯈꯣꯏꯅ ꯌꯨꯕꯤ ꯑꯀꯪꯕꯒꯨꯝꯕ ꯂꯩꯔꯁꯨꯅꯦꯀꯣ ꯃꯀꯨꯞ ꯃꯀꯨꯞ ꯁꯨꯔꯒ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯇꯤꯐꯤꯟꯗꯁꯨ ꯑꯗꯨم ꯈꯔ ꯑꯉꯥꯡꯒꯤꯅꯦꯀꯣ ꯑꯗꯨꯝ ꯍꯥꯞꯄꯗ ꯃꯣꯏ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯥꯏꯠ ꯇꯦꯕꯜꯗ ꯊꯝꯕꯤꯕ ꯂꯥꯏꯔꯤꯛ ꯇꯧꯅ ꯆꯥꯕꯗꯁꯨ ꯃꯣꯏꯗꯗꯤ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯁꯦ ꯑꯗꯣ ꯑꯩꯅꯅꯦ ꯉꯥꯏꯍꯥꯛ ꯔꯣꯁ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯈꯤꯇꯪ ꯕ꯭ꯔꯥꯎꯅꯤꯁ ꯆꯪꯒꯗ꯭ꯔꯥ ꯁꯤ ꯌꯥꯔꯕꯅꯦ ꯃꯅꯝ ꯅꯨꯡꯁꯤꯔꯕꯅꯦ ꯘꯤꯗꯤ ꯈꯤꯇꯪꯅꯤ ꯂꯣꯏ ꯁꯤꯖꯤꯟꯅꯩꯗꯣ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤꯗꯣ ꯑꯩꯒꯤ ꯀꯕꯣꯛ ꯃꯨꯔꯤꯗꯨꯒ ꯃꯈꯅꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯊꯥꯡꯖꯤꯡꯒꯤ ꯀꯕꯣꯛꯇꯨꯒ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯅꯤ ꯃꯩꯗꯤ ꯂꯩꯊꯔꯒ ꯇꯧꯏꯀꯣ ꯃꯌꯥꯝ ꯃꯩ ꯍꯦꯛ ꯂꯩꯈꯠꯂꯨꯕꯗ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯔꯣꯁ ꯇꯧꯔꯕꯅꯤꯅ ꯃꯨꯜꯂꯕꯅꯤꯅ ꯃꯩ ꯂꯩꯈꯠꯂꯗꯤ ꯀꯥꯈꯤꯗꯣꯏꯕ ꯃꯩꯗꯤ ꯑꯦꯛꯗꯝ ꯂꯣ ꯁꯤꯝ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯊꯝꯃꯦ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯍꯥꯞꯇ꯭ꯔꯤꯀꯣ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯛꯇꯅꯤ ꯀꯔꯤꯝ ꯍꯥꯞꯇ꯭ꯔꯤ ꯃꯥꯒꯤ ꯇꯦꯁ ꯂꯥꯛꯅꯕꯒꯤ ꯑꯗꯨꯅ ꯇꯦꯁ ꯂꯥꯛꯅꯕꯒꯤ ꯑꯩ ꯄꯣꯠ ꯈꯔꯒ ꯑꯃꯨꯛ ꯍꯥꯞꯈꯤꯅꯦꯕ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯁꯤꯁꯦ ꯑꯍꯟꯁꯤꯡꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯍꯥꯟꯕꯗꯅꯦꯀꯣ ꯁꯤꯗ ꯈ꯭ꯋꯥꯏ ꯍꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯂꯥ ꯅꯃꯛ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯑꯃꯨꯕꯤꯗꯣ ꯃꯅꯝ ꯈꯔ ꯅꯝꯕꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯄꯤꯔꯣ ꯃꯁꯤ ꯍꯥꯞꯄ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯤ ꯑꯣꯏꯕꯅꯦ ꯀꯂꯥ ꯅꯃꯛ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩꯇ꯭ꯔꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯗ ꯍꯥꯞꯅꯔꯤꯕ ꯍꯟꯖꯥꯡ ꯊꯣꯡꯕꯗ ꯍꯥꯞꯅꯔꯤꯕ ꯊꯨꯝꯁꯤ ꯈꯔ ꯑꯃ ꯍꯥꯞꯄꯤꯔꯣ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯌꯥꯛꯇꯅꯕ ꯌꯥꯛꯈ꯭ꯔꯗꯤ ꯂꯣꯏ ꯃꯥꯡꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯤ ꯑꯉꯥꯡ ꯆꯥ ꯉꯝꯅꯕ ꯃꯣꯔꯣꯛ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕꯤꯗꯣ ꯅꯠꯇꯕ ꯁꯤꯁꯤꯅ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆ ꯃꯁꯛ ꯐꯖꯕꯤꯗꯣ ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯅꯤꯡꯉꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯨ ꯃꯆꯨ ꯍꯥꯞꯄꯒꯤ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯒꯤ ꯍꯥꯎꯕ ꯁꯤꯒꯤ ꯆꯥꯠ ꯃꯁꯥꯂꯥ ꯍꯥꯏꯕꯁꯦ ꯁꯤ ꯆꯥꯠ ꯃꯁꯥꯂꯥ ꯍꯥꯏꯁꯦ ꯁꯤ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯈꯠꯇꯥ ꯃꯤꯊꯥ ꯑꯣꯏꯕꯅꯦ ꯆꯥꯠ ꯃꯁꯥꯂꯥ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯃꯌꯥꯝ ꯗ꯭ꯔꯥꯏ ꯇꯧꯔꯒ ꯃꯦꯡꯒꯣ ꯀꯔꯤ ꯀꯔꯥ ꯃꯣꯏ ꯃꯌꯥꯝ ꯗ꯭ꯔꯥꯏ ꯇꯧꯔꯒ ꯁꯦꯝꯕꯅꯦ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯩ ꯆꯥꯕꯒ ꯃꯥꯟꯅꯕꯅꯦꯕ ꯁꯤꯁꯦ ꯆꯥꯠ ꯃꯁꯥꯂꯥꯁꯦ ꯏꯌꯥꯝ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯃꯩꯁꯤ ꯂꯩꯊꯔꯒꯅꯤꯀꯣ ꯃꯤꯛꯁ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯇꯥꯎꯕ ꯈꯣꯠꯄꯁꯨ ꯌꯥꯎꯗꯦꯗꯅꯀꯣ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯐꯖꯔꯕ ꯌꯦꯡꯉꯣ ꯃꯈꯣꯟꯒꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯀꯣꯟꯅꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯏꯪꯍꯟꯗꯣꯏꯅꯤꯗꯅ ꯏꯪꯍꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯀꯟꯇꯦꯅꯔ ꯕꯣꯇꯜꯗꯨꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨ ꯏꯪꯍꯟꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯡꯉꯤꯕ ꯄꯥꯇ꯭ꯔꯁꯦ ꯁꯤꯗ ꯁꯤꯖꯤꯟꯅꯕꯤꯗꯕ ꯀꯩꯒꯤꯅꯣꯗ ꯄꯥꯇ꯭ꯔꯁꯤꯗꯤ ꯍꯤꯠ ꯑꯣꯏꯔꯒ ꯂꯩꯕꯅꯤꯅ ꯍꯦꯟꯅ ꯀꯥꯁꯟꯈꯤꯅꯦꯕ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯩꯗꯣꯛꯄꯤꯔꯒ ꯃꯥꯁꯦ ꯐꯖꯅ ꯀꯨꯜ ꯑꯣꯏꯍꯜꯂꯒ ꯍꯥꯏꯗꯤ ꯄꯨꯔꯥ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯂꯥꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ
ꯄꯥꯝꯕ ꯕꯣꯇꯜꯗ ꯍꯥꯞꯆꯤꯟꯕꯤꯔꯣ ꯕꯣꯇꯜꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯗꯗꯤ ꯁꯤꯖꯤꯟꯅꯕꯤꯔꯨꯅꯨ ꯃꯌꯥꯝ ꯁ꯭ꯇꯤꯜ ꯕꯣꯇꯜ ꯒ꯭ꯂꯥꯁ ꯕꯣꯇꯜ ꯑꯗꯒꯤ ꯊꯣꯛꯏꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯟꯇꯦꯅꯔ ꯐꯖ ꯊꯣꯛꯑꯕꯅꯦ ꯊꯥꯏꯅꯕꯨ ꯈꯪꯗꯗꯅ ꯃꯤ ꯃꯌꯥꯝꯁꯤꯅ ꯄ꯭ꯂꯥꯁꯇꯤꯛꯇ ꯄꯪꯁꯤ ꯁꯤꯖꯤꯟꯅꯕ ꯋꯥꯅꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯈ꯭ꯋꯥꯏꯒꯤ ꯍꯦꯜꯗꯤ ꯌꯥꯝ ꯑꯣꯏꯗꯕ ꯄꯣꯠꯅꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯨꯈꯝ ꯑꯆꯧꯕꯁꯤꯗ ꯐꯖꯅ ꯄꯨꯈꯝ ꯑꯆꯧꯕꯁꯤ ꯏꯁꯤꯡ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯍꯩꯗꯣꯛꯑꯦ ꯑꯗꯨꯒ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯤ ꯃꯔꯛꯇꯅꯦ ꯑꯃꯒ ꯍꯥꯞꯇꯕ ꯋꯥꯠꯂꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯔꯣꯁ ꯇꯧꯔꯒ ꯊꯝꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯑꯉꯥꯡ ꯑꯃꯅ ꯑꯃꯗꯨ ꯄꯥꯝꯃꯤ ꯑꯉꯥꯡ ꯑꯃꯅ ꯑꯗꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯤꯛꯁ ꯇꯧꯗꯕ ꯃꯥꯏ ꯀꯟꯇꯦꯅꯔꯗꯨ ꯇꯣꯉꯥꯟ ꯍꯥꯞꯄ ꯀꯥꯟꯗ ꯑꯄꯥꯝꯕꯗꯨꯗꯅ ꯑꯗꯨ ꯍꯥꯞꯄꯤꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯔꯕꯅꯦ ꯊꯥꯡꯖꯤꯡꯅꯤꯀꯣ ꯃꯌꯥꯝ ꯑꯃꯁꯦ ꯃꯣꯏꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯒꯤ ꯄꯣꯠꯁꯦ ꯁꯦꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯊꯥꯡꯖꯤꯡꯁꯦ ꯏꯔꯣꯟꯕ ꯑꯗꯒꯤ ꯁꯤꯡꯖꯨ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯃꯣꯏꯅ ꯑꯃꯔꯣꯝꯗ ꯁꯨꯃꯥꯏꯅ ꯆꯥꯕ ꯁꯤ ꯕꯗꯥꯝꯁꯨ ꯀꯧꯅꯩꯅ ꯑꯩꯈꯣꯏꯒꯤ ꯂꯕꯥꯛ ꯍꯋꯥꯏꯁꯦ ꯑꯉꯥꯡ ꯑꯃꯅ ꯄꯥꯝꯗꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯏ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯁꯤ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ ꯌꯨꯕꯤ ꯑꯀꯪꯕꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯉꯥꯡꯗ ꯄꯤꯖꯕꯤꯌꯨ ꯑꯍꯜ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯐꯩ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯍꯟꯁꯤꯅ ꯍꯦꯟꯅ ꯁꯣꯟꯊꯔꯛꯏꯅꯤ ꯁꯔꯨ ꯁꯌꯥꯡ ꯌꯥꯗꯕꯗ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯌꯥꯝ ꯌꯥꯝꯁꯨ ꯍꯥꯎꯕꯅꯦ ꯆꯉꯧ ꯂꯣꯏ ꯄꯛꯅꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯆꯉꯧꯒ ꯊꯛꯇꯣꯏꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ ꯃꯁꯤ ꯊꯥ ꯑꯃ ꯄꯨꯔꯥ ꯇꯥꯏꯠ ꯀꯟꯇꯦꯅꯔ ꯑꯃꯗ ꯊꯝꯃꯒ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯊꯥ ꯀꯩꯁꯨ ꯐꯥꯗꯕꯅꯤ ꯍꯥꯎꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥ ꯂꯣꯏꯈꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯒꯦ